ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯔꯤ ꯀꯧꯕ ꯐꯖꯕ ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯁꯨ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦ, ꯀꯜꯂ ꯈꯝꯕꯟ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯁ ꯀꯔꯤ ꯍꯥꯏꯕ, ꯍꯟꯗꯛꯇ ꯅꯧꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯕ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯅꯤꯡꯊꯧꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ? ꯑꯆꯥꯟꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯔꯣ? ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯒꯤ ꯏꯃꯤꯠꯃꯛꯅ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨꯒꯤ ꯇꯅꯔꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯕꯗꯣ ꯎꯔꯛꯂꯕꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯁꯨꯕꯤꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤꯁꯤꯗ ꯐꯥꯗꯨꯅ ꯄꯨꯔꯛꯎ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨ ꯊꯕꯛ ꯁꯨꯕꯤ ꯑꯗꯨꯕꯨ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯕꯣꯛꯅ ꯌꯣꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯕꯅ, ꯂꯦꯝꯕꯤ, ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ? ꯂꯦꯝꯕꯤꯗꯤ ꯈꯥꯕ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯑꯩꯅ ꯋꯥ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯅꯪ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯦꯝꯕꯤ ꯈꯥꯕꯅ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯋꯥ ꯍꯥꯏꯔꯤꯕꯗꯨ ꯑꯁꯨꯝ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯥꯕꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯥꯈꯥꯕ, ꯂꯝꯕꯤ ꯊꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯟꯗꯣꯛꯑꯣ꯫ ꯑꯩ ꯅꯪꯕꯨꯗꯤ ꯈꯨꯝꯗꯦ, ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯝꯕꯤꯁꯦ ꯉꯥꯏꯍꯥꯛ ꯊꯠꯆꯔꯒ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯤꯕ꯫ ꯇꯥꯈꯥꯕ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯑꯃꯗꯕꯨ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯂꯥꯟꯅ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯥꯎꯅ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯆꯩꯔꯝꯕꯗꯨꯗ ꯏꯀꯥꯏꯕ ꯈꯖꯤꯛ ꯄꯣꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯂꯦꯝꯕꯤꯗꯤ ꯈꯥꯕ ꯑꯩ ꯈꯛꯀꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯕु ꯂꯨꯁꯝ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ, ꯍꯩ ꯑꯆꯥꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯨꯁꯝ ꯄꯥꯏꯔꯒ ꯆꯤꯡꯂꯛꯂꯤꯕꯗꯨꯕꯣ? ꯐꯖꯅ ꯍꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯗꯨꯗ꯫ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯖꯈꯤꯕ ꯂꯩꯇꯦ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯅꯪꯕꯨ ꯊꯥꯖꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯗꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯨ-ꯆꯩꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯁꯛ ꯐꯖꯔꯨꯕ ꯑꯗꯨꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯁꯛ ꯐꯖꯕꯁꯤꯁꯨ ꯏꯔꯥꯜ ꯑꯣꯏꯕ ꯇꯥꯔꯕ? ꯍꯥꯏ, ꯅꯈꯣꯏ ꯈꯔ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯄꯨꯝ ꯊꯤꯟꯕ ꯃꯈꯩ ꯐꯨ꯫ ꯑꯆꯥꯟꯕꯤꯗꯨꯅ, ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏꯅ ꯂꯩꯃꯔꯦꯝꯕꯤꯅ ꯄꯦꯟꯅꯅꯕ ꯃꯄꯨꯝ ꯊꯤꯟꯕ ꯃꯈꯩ ꯐꯨꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯃꯍꯥꯛꯄꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯌꯥꯏꯅꯨ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯧꯕꯤꯕꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯅꯤꯡꯊꯧ? ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯎꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯈꯨꯝꯕ ꯁꯥꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯁꯨꯕꯤ ꯑꯃꯕꯨ ꯅꯪꯒꯤ ꯑꯆꯥꯟꯕꯤꯅ ꯐꯨꯍꯜꯂꯤꯕꯁꯦ? ꯏꯅꯤꯡꯊꯧꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯄꯤ, ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤ ꯃꯤꯅꯤ꯫
ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗꯣ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯗ ꯐꯨꯔꯤꯕꯁꯦ ꯇꯣꯛꯍꯟꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯁꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯆꯥꯟꯕꯤ ꯊꯕꯛ ꯁꯨꯕꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨ ꯂꯩꯕ ꯑꯔꯨ ꯑꯄꯥꯟ ꯃꯌꯥꯝꯗꯨ ꯂꯥꯛꯇꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯐꯨꯔꯤꯕꯗꯨ ꯇꯣꯛꯂꯝꯃꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯕꯨ ꯁꯨꯝꯒꯦ ꯍꯣꯠꯅꯔꯝꯂꯕ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯂꯤ ꯀꯥꯎꯒꯅꯨ ꯆꯠꯂꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯂꯥꯛꯇꯅ ꯏꯜꯂꯝꯃꯤ ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯛ ꯁꯨꯕꯤ ꯑꯗꯨ ꯃꯁꯥꯗꯨ ꯉꯝꯗ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯃꯨꯅ ꯕꯦꯝꯃ ꯅꯪꯕꯨ ꯉꯔꯥꯡ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯐꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯗ ꯁꯛ ꯐꯖꯕꯒꯤꯅꯤ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯥꯡꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯇꯥꯃꯨꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ ꯇꯥꯃꯨꯁꯨ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯕꯦꯝꯃ ꯃꯐꯝꯁꯤꯗꯗꯤ ꯁꯛ ꯐꯖꯕꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯁꯨꯕꯤ ꯀꯌꯥꯕꯨ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯅ ꯑꯣꯠꯅꯩꯕ ꯃꯗꯨꯗ ꯅꯠꯇꯅ ꯑꯣꯠꯄ ꯅꯩꯕ ꯄꯦꯜꯂꯛꯇ꯭ꯔꯒꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤꯕ ꯃꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯍꯥꯠꯇꯣꯛꯄ ꯐꯥꯎꯕꯗꯨ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯇꯝꯊꯤꯔꯤꯕꯁꯤꯕꯣ ꯏꯕꯦꯝꯃ ꯃꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯃꯃꯤꯠ ꯈꯔ ꯉꯥꯎꯕꯅꯤ ꯑꯗꯨꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯣꯠꯅꯩꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯀꯣꯅꯨꯡꯗ ꯑꯣꯏꯔꯤꯕ ꯇꯝꯊꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯅꯧꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯁꯨꯕꯤꯗꯨꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯆꯦ ꯋꯥꯍꯩꯒꯤ ꯀꯣꯅꯨꯡꯗ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯐꯖꯔꯕ ꯅꯁꯛ ꯑꯗꯣ ꯈꯨꯝꯖꯤꯟꯕ ꯇꯥꯕ ꯏꯆꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯈꯨꯝꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏꯗ ꯇꯩꯁꯤꯟꯅꯔꯤꯕ ꯑꯐꯕ ꯃꯀꯨꯝ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯁꯤ ꯇꯩꯁꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯀꯔꯤꯁꯨ ꯋꯥꯕ ꯇꯥꯔꯔꯣꯏ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯇꯥꯃꯨꯗꯒꯤ ꯃꯀꯨꯝ ꯑꯗꯨ ꯂꯧꯔꯒ ꯇꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯋꯥꯎ ꯋꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯥꯃꯨꯗꯨ ꯍꯪꯒꯠꯇꯅ ꯁꯤꯗ ꯅꯣꯛꯂꯝꯃꯤ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯏꯆꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕꯕꯣ ꯑꯩꯁꯨ ꯌꯦꯡꯕꯗ ꯐꯤꯕꯝ ꯊꯤꯔꯕ꯭ꯔꯣ ꯕꯦꯝꯃ ꯀꯅꯥꯒꯤ ꯃꯔꯥꯡ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯂꯨꯔꯦꯗ ꯑꯩꯗꯤ ꯐꯔꯕꯅꯤ ꯁꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩ ꯏꯅꯤꯡꯊꯧꯅ ꯀꯧꯔꯤ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯨ ꯊꯕꯛ ꯁꯨꯕꯤꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯕꯛ ꯁꯨꯕꯤꯗꯨ ꯎꯕ ꯐꯪꯂꯝꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯏꯅꯤꯡꯊꯧ ꯊꯕꯛ ꯁꯨꯕꯤꯗꯨ ꯂꯥꯛꯂꯦ ꯆꯪꯍꯟꯖꯔꯧꯔꯥ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯐꯝꯐꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯔ ꯐꯜꯂꯞꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕꯤꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯒꯦ ꯈꯟꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ ꯍꯩꯁ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯟꯗꯣꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯍꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯤꯗꯨ ꯀꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ
ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯊꯕꯛ ꯁꯨꯕꯤꯅ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯤꯍꯨꯟꯕꯨ ꯄꯥꯏꯊꯣꯛꯂꯝꯒꯅꯤꯗ꯫ ꯀꯔꯤꯅꯣꯅꯦ? ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯣꯡ ꯃꯥꯟꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯀꯣꯅꯨꯡꯗ ꯃꯁꯛ ꯐꯖꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯗꯨꯗ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤ ꯋꯥꯈꯜꯒꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤꯗ꯫ ꯀꯥꯟꯅꯗꯦ, ꯁꯥ ꯇꯥꯟꯕ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯑꯁꯤ ꯈꯟꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯎꯃꯪ ꯑꯃ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯣ, ꯑꯩ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥ ꯐꯥꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯑꯁꯨꯝ ꯏꯟꯖꯒꯦ꯫ ꯂꯥꯟꯃꯤ, ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ, ꯅꯈꯣꯏ ꯑꯁꯤꯗ ꯁꯨꯝ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧꯁꯦ, ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯅ ꯆꯪꯈ꯭ꯔꯤꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯅꯥꯇꯩ ꯑꯣꯟꯊꯣꯛꯅ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯕ ꯌꯥꯎ ꯂꯦꯞꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯆꯦꯡꯒꯨꯝ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯕꯨ ꯎꯃꯪꯗ ꯆꯦꯡꯒꯨꯝ ꯊꯤꯕ ꯆꯠꯄꯗꯣ ꯇꯣꯛꯂꯣꯕ? ꯁꯥ ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯕꯣꯛ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯕꯣꯛ ꯇꯨꯝꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯣ, ꯅꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯎꯃꯪꯗ ꯆꯦꯡꯒꯨꯝ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯅ ꯃꯃꯥꯏꯗ ꯃꯒꯨꯝ ꯇꯩꯁꯤꯟꯗꯨꯅ ꯈꯥꯡꯕꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯩ ꯑꯆꯥꯟꯕꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯗꯕꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯆꯩꯗꯨꯅ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯕꯅꯦ ꯂꯩꯃꯔꯦꯝꯕꯤ, ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯃꯁꯛꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯗ ꯀꯥꯏꯍꯧꯔꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯒ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯕꯛ ꯁꯨꯕꯤ ꯈꯔꯗꯤ ꯃꯊꯃꯣꯏꯗ ꯄꯦꯟꯗꯅ ꯁꯣꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯁꯒꯣꯜ ꯊꯧꯔꯒ ꯁꯥ ꯑꯃꯗ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯁꯥ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯁꯒꯣꯜꯗ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯂꯦꯝꯕꯤꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯆꯦꯡꯂꯧ ꯁꯛꯅ ꯑꯁꯨꯛ ꯅꯤꯡꯊꯤꯕꯁꯤꯕꯣ? ꯎꯃꯪꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗꯗꯅ, ꯈꯣꯏꯌꯨꯝꯂꯥꯏ ꯑꯣꯏꯔꯝꯗꯅ? ꯍꯣꯏꯗ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯇꯝꯕ ꯑꯣꯏꯕꯗꯨꯅ ꯇꯍꯥ ꯇꯍꯥ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯄꯗꯨꯗ ꯈꯤꯇꯪ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯈꯣꯏꯌꯨꯝꯂꯥꯏꯔ ꯇꯥꯏꯕꯪ ꯃꯤꯔ? ꯂꯦꯝꯕꯤ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯁꯣꯝꯅ ꯉꯁꯥꯏꯗꯒꯤ ꯑꯉꯛ ꯑꯉꯛꯄ ꯋꯥ ꯉꯥꯛꯇ ꯍꯪꯂꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯅꯤ, ꯏꯔꯣꯟꯁꯨ ꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯕꯨꯛꯅꯤꯡꯗ, ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ, ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯉꯝꯕꯁꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ, ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯏꯗ, ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯁꯥ ꯐꯥꯕꯒ ꯂꯥꯏꯔꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤꯗꯨꯝ ꯁꯥꯔꯒ ꯂꯩꯊꯣꯛꯄꯅ ꯐꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯏꯟꯅꯔꯛꯄꯗꯨꯗ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯆꯠꯂꯤꯕꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯀꯩꯅꯣ ꯁꯣꯝꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯣ, ꯁꯤꯔꯣ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯗꯤ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎ ꯑꯀꯪꯕ ꯑꯃꯗ ꯆꯦꯡꯒꯨꯝ ꯁꯧꯔꯒ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯤ
ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯡꯒꯨꯝꯁꯤꯡꯗꯨ ꯊꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯠꯇꯦ, ꯑꯁꯤ ꯊꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯥꯅꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ꯫ ꯈꯪꯗꯕꯒꯤꯅꯤ ꯍꯪꯂꯤꯕꯁꯤ꯫ ꯂꯦꯝꯕꯤ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁ ꯑꯁꯨꯛ ꯆꯥꯎꯔꯁꯤꯐꯥꯎ ꯑꯁꯤꯐꯥꯎ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯁꯤꯇ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯒꯤ ꯁꯝꯆ ꯃꯇꯧꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯒꯦ? ꯂꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯦꯡꯒꯨꯝ ꯃꯌꯥꯝꯗ ꯊꯠꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛꯄ ꯂꯥꯛꯄ꯭ꯔꯣ? ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯇꯥꯔꯦ꯫ ꯀꯔꯤꯒꯤ? ꯎꯃꯪꯁꯦ ꯌꯦꯡꯕꯗꯤ ꯌꯥꯝ ꯐꯖꯩ, ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯂꯦꯝꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏ ꯑꯆꯥꯟꯕꯤ, ꯍꯟꯗꯛ ꯃꯔꯛ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯇꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯦ ꯍꯥꯏꯒꯦ? ꯂꯩꯃꯔꯦꯝꯕꯤ, ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯤꯡꯊꯧꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯇꯣꯛꯂꯒ ꯁꯥ ꯎꯆꯦꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯂꯤꯕ ꯖꯥꯠꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯑꯁꯤꯅ ꯐꯠꯇꯕ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯒ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯂꯦꯝꯕꯤꯗ ꯃꯁꯛ ꯂꯣꯠꯂꯒ ꯐꯝꯅꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯣ, ꯅꯈꯣꯏꯗꯤ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡꯅꯤꯅ ꯑꯁꯤꯒꯨꯝꯕ ꯆꯦꯡꯒꯨꯝꯀꯥꯁꯦ ꯑꯝꯇ ꯆꯥꯔꯝꯃꯣꯏꯅꯦ? ꯆꯥꯗꯦ꯫ ꯑꯗꯣ ꯁꯤꯕꯨ ꯍꯥꯎꯕ꯭ꯔꯣ? ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯊꯣꯡꯅꯕ ꯈꯔ ꯄꯨꯈꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯕꯗꯨꯗ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯔꯤ ꯂꯦꯝꯕꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯆꯦꯡꯒꯨꯝ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ, ꯏꯁꯨ ꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯑꯕꯣꯛ, ꯆꯦꯡꯒꯨꯝ ꯊꯤꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯎꯃꯪꯗ ꯆꯠꯂꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯕꯟ ꯀꯥꯡꯂꯕꯅꯤ꯫ ꯑꯕꯣꯛ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯃꯕꯨꯛꯄꯨ ꯁꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯅꯥꯏ ꯃꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗꯒꯤ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯎꯃꯪꯗ ꯁꯥ ꯇꯥꯜꯂꯨꯕꯗꯨꯕꯨ ꯀꯔꯤ ꯁꯥꯕꯨ ꯐꯔꯛꯀꯦ? ꯂꯩꯃꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯁꯥ ꯑꯝꯇ ꯊꯦꯡꯅꯔꯛꯇꯗꯅ ꯆꯦꯡꯒꯨꯝ ꯈꯔꯁꯦ ꯍꯦꯛꯂꯒ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯏꯪꯉꯛꯅ ꯆꯦꯡꯒꯨꯝ ꯈꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯁꯤꯕꯨ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯆꯥꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯗꯨ ꯃꯅꯥꯏ ꯆꯥꯛ ꯊꯣꯡꯕ ꯑꯃꯗ ꯆꯦꯡꯒꯨꯝꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯦ ꯆꯥꯒꯦ ꯍꯥꯏꯗꯅ ꯎꯃꯪꯗꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯆꯥꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨꯗꯨ ꯉꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯈꯥꯕꯅ ꯂꯦꯝꯕꯤꯕꯨ ꯐꯥꯔꯒ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ, ꯇꯥ ꯈꯥꯕ, ꯏꯆꯦ ꯂꯦꯝꯕꯤꯁꯤ ꯇꯥ ꯈꯥꯕꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯟꯅꯔꯤꯁꯦ ꯀꯟꯅꯗꯧ ꯃꯥꯟꯗꯦꯗ꯫ ꯊꯦꯝꯕꯨꯡ, ꯂꯦꯝꯕꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯐꯥꯔꯒ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯇꯥ ꯈꯥꯕ, ꯑꯗꯨꯅꯕꯨ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟꯅꯃꯛ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯥ ꯈꯥꯕ, ꯏꯆꯦ ꯂꯦꯝꯕꯤ ꯂꯥꯛꯏ꯫ ꯀꯔꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯕ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯇꯥ ꯈꯥꯕ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯂꯦꯝꯕꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ꯫ ꯇꯥ ꯈꯥꯕ,
ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯕꯨ ꯅꯆꯜ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯂꯒ ꯆꯠꯇꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯥꯕꯅ ꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ ꯇꯥ ꯈꯥꯕ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯈꯨꯠꯇꯨ ꯈꯥꯕꯅ ꯐꯥꯖꯤꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥ ꯈꯥꯕ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯈꯥꯕ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯂꯦꯝꯕꯤꯕꯨ ꯁ꯭ꯔꯣ ꯆꯤꯡꯒꯗꯕꯒꯤ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯥꯕꯨ ꯀꯥꯎꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯅꯤ ꯈꯜꯂꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯕꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯑꯩꯒꯤ ꯏꯊꯧꯅꯤ ꯂꯦꯝꯕꯤꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯀꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯆꯦꯟꯁꯤꯜꯂꯒ ꯅꯤꯡꯊꯧ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯉꯥꯛꯊꯣꯛꯂꯒ ꯈꯥꯕꯗꯨ ꯃꯈꯨꯔꯥꯏꯗ ꯑꯃꯨꯛ ꯀꯥꯎꯊꯦꯛꯂꯝꯃꯤ ꯅꯄꯥꯡꯒꯜ ꯃꯇꯥꯗꯨꯒ ꯅꯨꯄꯤ ꯐꯥꯅꯤ ꯀꯥꯏꯁꯨ ꯍꯣꯠꯅꯖꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯥꯔꯤꯅ ꯈꯥꯕꯕꯨ ꯄꯨꯊꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯊꯦꯝꯕꯨꯡꯗꯤ ꯃꯛꯂꯥꯞ ꯅꯤꯛꯅ ꯂꯥꯞꯇꯛꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯨꯖꯤꯜꯂꯕꯗꯤ ꯅꯪ ngasi soidana ai khut lalani aduna mafam si thadokuna yam thu chakro chatlon he ningthau parina khanglaw larakpadu da khabadu masadu sekli hogalaga senkirami e nangna gadori ba asi haiduna thembungdu onsilami thembungsu mangon onsilakpadu da kina kaisu hairam da bi senkirami madu ubada ningthau paridu hangat pangam da makai doklami ibung kariguma ngasi ibung thengnaraptraba aigi punsi kari oiramgani asi haiduna lembidu mapi marik ama taba horaklami madu ubada noklamba ningthau paridu nokpudu leplaga lembigi miludagi tarakliba pirang marik amadu tapna taithokpirami lembi karigi tumna hairibano nangi damakta ayama isau saun leiribasidi kananasu nangi tugumna maphawa sokpa yaroi asi haiduna ningthau parina lembiगी मबुंगनिंग हराउनबा तपना थेंबिरमी असम तौना मखोय अनिदु अमना मबु थाजना लोइनरकपदगी अरोनबा मरी फाव थमलकलमी नाकल अमरोमदना निंथौ पारिगी होंगलकली मोंग मतौ अदुदा लैमरेमी पियाइनुदु चिंगनबा फावरमी अचानमी अइना खनबदा इनिंग थौसे हंदक मरकती माहुसागी मानमानद माले लैमरेमी ननाइसु अदुमना खलमलिबनी अदा लैमरेमीदा हेक हाइबदो ngamda leramliba kanade sanmi ekhogi aroimi thadokuna ining thobu kupne sena halu hoi leimarembi nanaina phana bisilage asi haiduna leimarembi piyainugi manai asanbidu makhogi aronba pau phongna pham adom tamna satkirami asumna sum hokibana tha animuk haireklami nongmagi numitta lembidu kon chamlambadagi masadu thuk lauraklami lembi masado oning saning tawraklami aduna othok tawgi tawrami adubu masado tapna phathazarami isu tombia kaidawrage nangbo abo isasi oning saning tawi aina haidro nangbo chajikto chasinganu haidana nakhona khutto chotlanganu sasat loshilo asi haiduna lembigi maboktudi kaisu khangjadabanina imungda dum sangkhirami lembi mabungna sangkhrabada sorsang hondokserami adubu mabukningda akibudi phawraklami haibaga tawbaga lembigi khoisi khada ningthau parigi nawa angangama mitamlami matamdu ningthau paridu leimerembi piyainugi aron misakamana kupna senei khangbana lembigi manata lakpadu lepkhirami ibungdo kaidawrabano khangde handak marakti aigi nakta lakhiche ainadi aikhoinigi numaya pause tamgi khalaga asi khana lembidu ningthau paribu lakpa wana ngairami adubu nongmata ningthau paridi lembigi manakta lakhiche matamna sumhaukibana nawa angangdu thamanga hairaklami mayam pumnamaktu lembina phana lotna bu hotnarabasu lotpada yaramde isu tombi nangbu abongna haiba ilamlabadi ngasi tariba awabase taram loidabani nati angang asigi mapasibu kanano hayu kaidawge nangbo lembi mabokna phana kan hanglabasu angang adugi mapa kanano hayu haiba suya yaramde mahaki oiriba phibam matuda yumdagi mapa su thokhalamde adubu lairaba anang baimung oibana hingnam honabadi yamna warami marak asida ningthau paridu lembibu khangu uningbu phawraklami
Kanadi, hayengdi lanmi saraga, saklolaga, konungdigi thoklaga, lembibu, unarudaba yadi. Asumna mathangi numita ningthau paridu konunggi lanmi saduna konungdigi thoraklami. Aduga lembi hoigi khultamna sagol thaudu laklami. Ningthau paridu lembi hoigi khul yaurabada nupi amata lembigi yum hanglami. Nupi adunasu lembigi yum talakpadagi ningthau pari lembigi yumna changaklami. Lembi, ibungo kari haigi haibano? Abo, lembibu lekibazalo. Isubu hangliba nangbu kanano? Pari, lembiगी मबोकी वादु ताबदा महाकी अरोइबा मसक अदु ताक्लम्मी नाहक मफम असिदा कैदौबा लाक्लिबनो इसुबु मैनुंगदु लंगसिनु पेंद्रदुना इसु असिबु मियामांगदा चंगहात हातबा लाक्लिबा नत्रो असि हाइदुना लेम्बिगी मबोकना निंथौ पारीदा सैरम्मी तानजादुदा लेम्बिदु मसादो ngamda इमुंगदगी थोरक्लम्मी निंथौ पारीदु लेम्बिगी ओइरमलि फिबम अदु उबदा अंगकपा हाइबदु ओइरम्मी lembi asi haiduna ningthau paridu lembida nungai tan yenglami isu tombi nang haujik nupa sika loina na sakro abo kaino pokna haribudu bo aina sakrabadi abok dikana ka lehuni masuma bena sanaribu waridu taraga ningthau pari lembibu karamna konungda pusingani haina khalami asum khalakpada matam kharadi lembigi mabok kasi thiemduna thamkige haina khalami abo Nasugi, imaga papunga loinana. Limbibu soide lobu laksaki. Nasigidi, nasuse, yumda, ima pabungda, wase. Ong tagdok lukiki. Madu yaroi. Nahak, amuk hana laktrabadi, kamdaugani. Abo, nasu soide laksaki. Nasu na wasak libsini. Asi haidun ningthau pari, limbigi mabokna, thazanaba haiduna wasak lami. Limbigi maboksu, ningthau pari na wasak paduda, thazarami. Aduna, hoi haina yarami. Asum tauna ningthau paridu konong mai kai pangkhirami nagal amaromdana ningthau parina lembigida lakpadu leimerembi piyainu gi aron misak aduna khanglami aduna paudu leimerembi piyainu da tamlami kari haiba nupi du miro la haiba phari hausikidi tumi lerasi adubu angang do taibangta he khongtarakpaga apamaside puraknaba honnadaba yade Asi haiduna leimerembi piyainuna aron misak aduda lembibu kupna senanaba yathang pirami leimerembi yathang phanglabada aron misak adusu mafamdu thadokna sakhirami matamna sum hokibana nongmadagi nini dagi humni asum sakhibana numit phana hujillami adubu ningthau paridu lembigi manakta lakpa kawbudi leiramde ibu nahapu thazarubase apangbi aigi iral oiratra Asi khana lembidu yamna wana lelammi matamna sum hokibana lembidu makum matha suraktuna mayoknabina angang unanaba hotnarami lembigi mabokna ibema kamdaure ine angang nupa ma phangle adubu lembidi kanma ngamdu matre asi haiba loi phatringaida yumadugi thongjaw adu kawkhairaklammi aduga leimarembi piyainudu manai maseng kharaga loinana imungda changlaklammi lembigi mabokna Ibema, karino tori mataw sibo. Lembigi maboki wadu tabada leimerembi piyainudu haifet noklami aduga mahaki masak taklami aduda sunatana nahan kai masak lotliba mahaki nupaning thaw adubu taklami madu tabada lembigi mabok adudi ngakpaga pakhatpaga na pulami abo pakhat bigano nasuna laklibase lembigi masasibu konungda yokjarurage haina haiba laksabani Asum tauna nimit adudagi lembigi masanupa adu leimerembi piyainuna mamasakna konungda yokiram